अस्सलाम वालेकुम गजा अमसुंग ईरान दगी इम्पोर्टेंट होइबे यामना होजिक ओइरिबा फिफम असिगी पाउ अनि खक्तंग मयामदा अपडेट तौजरमगे मिडिल ईस्ट की माइकई दगी होजिक गजा दो ओइरिबा फिफम से यामना साथीन हेंजलपा दुबु ngasi dagi Netanyahu na statement pi khibai matung de Gaza manung si da Netanyahu na statement si Gaza da hojik tawriba IDF ki lanmi gi makhoi gi makok to adubu phawba gaddar ne na hairamamni Netanyahu na aduna hojik ki Gaza manung da ground operation tawba ma de Gaza manung da genocide misam mayam haliba makai se asigi against the wa ngangub da mahakpu gaddar ni phawba Netanyahu na hairamamni adre som da Iran da miyoi ahum Mamangai da Senakiba, Mamangai da Mayam Kangi Duni Iran gi scientist mi Mayamama, Adredi General mi Mayamama, Israel na lot na Israel gi agent makaina Iran manung da laibani na aduna pausi pigi dana makoi makai gi laifam du takibana maram oiraga adugumba agent kaya adukumba general kaya sahid tawkhramni adui matung dani Iran ga Israel ga numit tarani thoigi lan tawna khrise adugi lan sigi matung da lan hauna phagat khiba agent makai yam khrabe agent mi lising ani gi mathak da phagat khiba aduda ngasi makhoi ahum ama adugi mathak ta Iran gi court tagi faisla ta khidna makhoi ahum du phasi andana hat khare Iran manung da du tala atai su mayamam lari adui mathak ta su case si adum chaliri Iran gi court tani harise aduga aseng maki proof oiba taragadi makhoi makhai desu soida maki saja phangani ado hojik Gaza manung da mi samaga kunthra manga Filistini asida mi 87 mi sam dagi traum thoi ta ba khoi gi 8 chak lofam da GHF site ta chak lofam da said oirimni samaga kunthra manga latest hojik 24 hours kini Asok panabu mi chatret ka humbutra mathoi asok pa dusi hojik 24 hours kini hari se 24 hours ida sai Netanyahu na Gaza se pura control tawro haina lauthogip se IDF ta asigi matung da gini ground operation adredi makoi gi air strike yam sathina Gaza manung sida yam sathina kal kare Iran na makka som dagi Malaysia ga su wari sanai hojiki Israel ne henjalaiba Israel ne genocide tawriba Gaza manungda misamayam halise asigi maramda amakka Israel gi force ki taraf te lauthoisna mafam mapal da zaitun hare mafam segi mapal da Gaza city gi northern Gaza da mafam mapal da gi civilian punnamak west bank su yaw khramni sida civilian punnamak thokhrosini zaitun gi mafam mapal da gi Gaza gi adreidi media office tagi haidora iba 85 sam dagi tramanga taba truck adu khaktane Gaza de sangal laiche sam dagi tramanga taba Gaza gi maram Gaza gi maikai de amka lauthorokpam nabu mioi manga amsu ekhoi gi sak phangdadana sara setna sibewani Gaza manungda adreidi Jordan gi taraf tagi su hojiki aids makhoi gi pujalliba truck lang sangjali sigi mathakta attack tawrisi Israel gi settler makhaina ne Gaza manung da hoji attack tawrise misam makhaida kaptana thindna hatna tawrise makhoi gi settler makhaina do hoji yam sathe nungai te paw makhai je mi sam ga kunthra manga sahid oiba adui mathak ke 87 ama khoi gi aid center da adredi 771 amna bo yam sathe na sok pa adu yam sathe na kanna Gaza manung se hoji ground operation ji tawi adu mathangi update lak pada ina adum pi jirake Iran manung da so makhoi gi mi ahum ama agent spy agent lot na paw pi khiba adugu mioi hummi yandana hat khare Hezbollah na hari makhoi khudlai thadok lo yana makhoi lan gi damta ready ni makhoi na ganta ma lan tobu kanda Israel gi lairiba security punmak loin mang khini loin mut khini sini Hezbollah gi taraf tayar se madu Hezbollah na lan tobu taragadi Lebanon gi army su makhoi gi mateng soid maki lakani sini do kuno din makhoi cylinder tawre khulai thamloi sini Hezbollah gi taraf tayar se ase har gi lojira hoji kedi